Hi, khurumjare myambu myam ngasi su mini blog ama puraga lakjare ngasi de koi Nungthil wairam gi Singju amtang charusi erana koi binakan di baganda la ini kupha jase amtang yengune myam mahosagi ing chikpa mafam ne bako akoi ching mathakta kakhatle duga ina watermelon che tangkhai oina direct sumaina chaninga bako chamasna kolaga adu ibani chare duga yambungna isai phaja saktare ching mathak phammaga kyam nungai adugane aina apam isai singdo ma loi sakto e bako sadan da mai te ba kambra ko yambungi makon che doloraga ma sunga chare doloraga koi Singju cha sena yambungna lambi dagi yen Singju binakan di dagi ni chum leira isai yen Singju do aduga yen Singju duga dagi di soibumga soibum te usoiga yen ga mangau bane bako adu myam koi Singju se ngatang pajan chatho e nungai re time spend do se doloraga koi poche yom chalaga dum halle myam mathang ibok to narsi ba